channel mayam aise handak marak se video to ina thagat pangam dreba ko haidi angang macha se yawbaga deidi thabak se khachille dukanda kaino se pune se hoji kan weather se yam saga deba ko aduna angang puthoga mapan thok pase ai khara kaino tawdabadagi aise handak ti yumda thong thakpagi video ina namage na ide handak se tawre adubu chat mapan da chatpagi video so ai hapakini ado handak se kitang angang su masa se nungai ba watle khara nungai ra kanda to maina mapan thokpagi video so hapjarke ado handaki video sidi aina yumda sangom sana semmaga thongge ba ko adogi video se tum mayam da share tawningbagi video se namjadoini adodi mayam su makhata ni minasi mayam hojik sangom si liter amane ba ko liter makhai makhai ani ki liter ama leire ready sam hap na ba champra si me lore ado si se yam ta tawdri ba sigi sangom si deidi mamang da atopa sangom di tawre ba ko ado sidagi tawra kanda sana se kyam thokke do yengse anya de nok sanam na loire This is arrival on the Yumda Pan. Lay Venisity. Quaggy orange color with today in a doctor. When you're not calamansi kind of means. The ising kitang diluted. Kitang have young, kitang have kitang kitang. Why my baby is so naughty? Later, I'm supposed to undergo. Liang ka nuni, ma. Ay sana fish ka ni dia. Bisa tinggal putih sama saja. Tepitan. Macam cakap tadi yang. Kaya mayam si semdoi sa hindoy na semamini ko. Nata de ayung tada taba se nya. Anya ngang na bada. Kano tawang ngamde ba dugi si may na semdo mahin na ngala da thong mo. Tay. Mga haidu alien ka. Hawai thak lagi berapa? Hawai thak nang le. Nang ngisi sangom sih. Memang dah kau tu di sini hentok tu mah. Sangom tu sahaja sila kaya kadar ya. Bagi cat hebi sini, saya lagi mama iman dengan jera cung tu luar itu is. Toto. Kissing. Sakti kata dia, mari je. Pering cung ada nama tang dia. Kamera kan nama ni nama mungkin ni sorry wala ni na cha. Me tedo kri. Manyari ni. Sorry. Music tam na kerja apa ke semua otak. Jadi kan je sana je mapan lagi lagi bese ni sem hai na beza mudah nang yang cille ko cille. Jadi di preservative ke hatu ko le hai ni na ko sem sahab de kija ba hai ta ni cha the biju kitang pizza ke ko sana mapan de le pizza ba do ngai de yum de sem bai wa. Thấy chưa này, thằng cái làm tí là ngon nó sang cái gì? Dua. Namai nang gandok football ground nanti ni nang bibir mah. Olo hayu belep kan tu hayu semua. Hai, XT sama lah. Ari no ai do se puning e ko da. Hajing lo. Ai ki khujio ne. Hajing lo ya. Olo. Tak lang on kan yang nungai ni sana sembel. Ai jam bi abda ai jam bi na mu se. Ole. Kai no to nang bo ai si de mi. Ta. Teo. Date siom teo.
ꯀꯦꯃꯦꯔꯥꯗ ꯅꯝꯍꯧꯔꯦ ꯑꯁ ꯍꯧꯖꯤꯛ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯗꯧꯔꯕꯅꯤꯀꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯇꯨꯝꯃꯣ ꯌꯥꯗ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯌꯥꯔꯦ ꯃꯩ ꯃꯨꯊꯠꯂꯣ ꯌꯥꯔꯦ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦꯗ ꯕꯐꯦꯂꯣ ꯃꯤꯜꯛꯇꯗꯤ ꯌꯥꯝ ꯊꯣꯛꯇꯧꯕꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯗꯣꯗꯣꯗꯣ ꯕꯐꯦꯂꯣ ꯃꯤꯜꯛꯇꯣ ꯄꯤꯖꯕ ꯇꯟꯕ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯩ ꯃꯨꯊꯠꯂꯛꯀꯦꯀꯣ ꯌꯥꯔꯅꯤ ꯁꯤꯁꯦ ꯌꯥꯝ ꯊꯣꯛꯇꯨꯃ ꯃꯌꯥꯝꯁꯤꯗ ꯏꯁꯤꯡ ꯀꯩꯅꯣ ꯇꯧꯅꯕ ꯆꯥꯝꯊꯣꯛꯅꯕ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩ ꯐꯤꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯆꯧꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯁꯤ ꯃꯆꯥꯁꯤꯗ ꯇꯧꯔ ꯁꯤꯒꯤ ꯆꯥꯎꯔꯤꯁꯤꯗ ꯁꯦꯝꯃꯒ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯈꯤꯇꯪ ꯊꯥꯍꯜꯂꯒꯀꯣ ꯊꯥꯡꯀꯠꯂ ꯍꯩꯕꯗ ꯉꯥꯏꯈꯣ ꯍꯩꯕꯗꯣ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯝꯇ ꯂꯦꯡꯒꯅꯣꯃꯤ ꯅꯪꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯛꯈꯠꯂꯦꯗꯅ ꯑꯗꯨꯀꯥꯟꯗ ꯍꯩꯔꯒꯦꯁꯦ ꯑꯣ ꯍꯩꯕ ꯆꯥꯛꯈꯨꯝꯗꯗꯤ ꯁꯥꯗꯧ ꯃꯥꯟꯕꯗꯣ ꯁꯣꯝꯗꯩ ꯂꯥꯛꯑꯃꯤ ꯅꯝꯕꯅꯦ ꯑꯗꯨꯗꯣ ꯂꯦꯡꯒꯅꯣ ꯅꯃꯥꯅ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯔꯨꯕ ꯑꯃ ꯇꯧꯔꯤ ꯏꯁꯤꯡ ꯑꯁꯥꯕꯒꯤ ꯄ꯭ꯔꯣꯁꯦꯁꯅꯦ ꯑꯗꯨꯒ ꯃꯥꯅ ꯌꯥꯟ ꯆꯤꯛꯀꯅꯣ ꯍꯥꯏꯕꯅꯤ ꯍꯥꯄꯛꯈꯤꯒꯦꯀꯣ ꯑꯣ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯉꯦꯅ ꯈꯜꯂꯤꯁꯤꯗꯤ ꯀꯥꯁꯟꯕꯗꯣ ꯈꯤꯇꯪ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯝꯇ ꯅꯝꯃꯨꯁꯦ ꯗꯣꯗꯣꯗꯣ ꯑꯣꯏꯅ ꯅꯝꯁꯜꯂꯨꯁꯦ ꯀꯥꯟꯊꯣꯛꯁꯦ ꯑꯁ ꯁꯣꯝꯗ ꯀꯥꯈ꯭ꯔꯦ ꯃꯃꯥꯏ ꯃꯅꯪꯒꯟꯁꯤꯗ ꯑꯣ ꯂꯣꯏꯔꯦ ꯁꯦ ꯌꯦꯁ ꯁꯤꯗ ꯂꯦꯝꯍꯧꯔꯦ ꯁꯤꯁꯦ ꯀꯩꯅꯣꯕ ꯍꯧꯖꯤꯛꯀꯤ ꯍꯩꯗꯣꯛꯈ꯭ꯔꯤꯕ ꯃꯍꯤ ꯑꯗꯨꯝꯕꯗꯨꯅꯦ ꯃꯣꯏꯅ ꯋꯦ ꯄ꯭ꯔꯣꯇꯤꯟ ꯍꯥꯏꯅ ꯁꯦꯝꯗꯣꯏꯗꯣ ꯑꯗꯨꯗꯒꯤꯁꯨ ꯑꯃꯨꯛ ꯉꯥꯡꯉꯤꯁꯦ ꯑꯇꯩ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯁꯤꯗ ꯁꯤꯁꯦ ꯐꯖꯅ ꯆꯥꯝꯗ꯭ꯔꯗꯤꯅꯦ ꯆꯝꯄ꯭ꯔꯥ ꯍꯥꯞꯈꯤꯕꯗꯨꯒꯤ ꯁꯤꯟꯕꯅꯦꯕ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗꯒꯤ ꯂꯩꯔꯨꯕ ꯃꯇꯝꯗ 100 ꯒ꯭ꯔꯥꯝ Yes, what you want? 200 ꯒ꯭ꯔꯥꯝ ꯄꯋꯥꯗꯤ ꯁꯨꯗꯕ 200 ꯒ꯭ꯔꯥꯝꯒꯤꯗꯣ ꯂꯨꯄꯥ ꯑꯗꯨꯝ 85-90 ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯧꯔꯤ ꯁꯪꯒꯣꯝꯁꯦ ꯑꯅꯤꯁꯤꯗ ꯂꯨꯄꯥ 53ꯃꯨꯛꯀꯤ ꯆꯥꯡ ꯈꯛꯇꯅꯦ ꯌꯦꯡꯉꯁꯦ ꯀꯌꯥꯝ ꯊꯣꯛꯇꯣꯏꯅꯣꯗꯣ ꯑꯩꯒꯤ ꯃꯤꯠꯇꯗꯤ 200 ꯒ꯭ꯔꯥꯝꯗꯤ ꯍꯦꯟꯅꯤ ꯈꯜꯂꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯅ ꯅꯟꯗꯅꯤꯒꯤ ꯇꯧꯕꯗꯣ ꯑꯗꯨꯒ ꯁꯤꯅ ꯍꯦꯟꯅ ꯊꯣꯛꯄ꯭ꯔꯥ ꯁꯤꯅ ꯍꯦꯟꯅ ꯌꯥꯝꯗꯣꯏꯅꯤ ꯉꯥꯏ ꯆꯥꯝꯕ ꯂꯣꯏꯁꯤꯜꯂꯦ ꯃꯩ ꯄꯨꯝ ꯌꯥꯝꯃꯤꯅꯦ ꯌꯥꯝꯗ꯭ꯔꯣ ꯍꯥꯏꯐꯦꯠ ꯐꯖꯅ ꯇꯥꯁꯜꯂꯣ ꯑꯗꯨ ꯍꯥꯏꯐꯦꯠ ꯁꯨꯝꯗꯣꯛꯑꯣ ꯍꯥꯏꯐꯦꯠ ꯅꯈꯣꯠꯅ ꯑꯗꯨꯝ ꯁꯨꯝꯕꯗꯤ ꯌꯥꯏ ꯌꯥꯝꯅꯤ ꯈꯤꯇꯪ ꯌꯥꯝꯅꯤ ꯐꯤꯁꯦ ꯆꯥꯎꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯁꯅꯥꯒꯤ ꯄꯨꯂꯞ ꯆꯞ ꯁꯝꯖꯤꯟꯅꯔꯒ ꯀꯦꯛ ꯃꯥꯜꯂꯤꯗꯣ ꯁꯨꯃꯥꯏꯅ ꯇꯥꯔꯛꯈꯤꯗꯣꯏꯅꯤꯀꯣ ꯃꯊꯛꯇ ꯇꯧꯔꯒ ꯍꯧꯖꯤꯛ ꯋꯦꯠꯇ ꯇꯧꯔꯒ ꯅꯟꯊꯔꯒ ꯇꯞꯅ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯧꯊꯣꯛꯇ ꯌꯥꯗꯦꯕ ꯁꯨꯃꯥꯏꯅ ꯈꯛ ꯁꯨꯝꯃ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯅꯟꯊꯔꯒ ꯀꯨꯏꯅ ꯊꯝꯃꯛꯄꯗꯣ ꯑꯗꯨꯗꯅꯦ ꯁꯦꯞꯇꯣ ꯂꯥꯛꯇꯣꯏꯗꯣ ꯑꯗꯣ ꯑꯩꯒꯤ ꯐꯤꯁꯤꯗꯤ ꯌꯥꯝ ꯄꯤꯛꯄꯅꯤꯅ ꯁꯦꯞꯁꯦ ꯐꯖꯔꯔꯣꯏ ꯌꯥꯅꯤ ꯌꯦꯁ ꯕꯦꯕꯤ ꯃꯃꯥ ꯂꯣꯏꯔꯦ ꯇꯨ ꯐꯤꯁꯦ ꯄꯤꯛꯄꯩꯅꯤꯀꯣ ꯃꯌꯥꯝ ꯐꯤꯁꯦ ꯆꯥꯎꯔ ꯇꯥꯔꯗꯤ ꯌꯥꯝ ꯄꯥꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯊꯥꯕꯗ ꯑꯣꯏꯅ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯐꯤꯁꯤꯁꯨ ꯆꯨꯝꯊꯣꯛ ꯌꯥꯔꯣꯏꯕ ꯌꯦꯁ ꯗꯟ ꯑꯣꯚꯔ
ꯁꯦ ꯃꯊꯛꯇ ꯀꯩꯅꯣꯗꯣ ꯊꯝꯃꯨ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯝ ꯎꯠꯊꯣꯛ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯣꯛꯄꯗ ꯁꯤꯁꯤꯗ ꯑꯩ ꯆꯦꯡ ꯀꯤꯂꯣ 5 ꯍꯜꯂꯒꯦ ꯉꯥꯏꯈꯣꯁꯦ ꯗꯣꯗꯣꯁꯦ ꯃꯃꯥꯁꯨ ꯏꯆꯥ ꯅꯨꯄꯤꯅ ꯃꯔꯣꯟ ꯗꯣꯗꯣ ꯁꯤꯁꯦ ꯆꯦꯡ ꯑꯣꯏꯅ ꯅꯜꯂꯒꯦ ꯁꯤ ꯀꯤꯂꯣ 5 ꯑꯗꯨ ꯅꯠꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯅꯜꯂ ꯊꯝꯃꯦ ꯁꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯝꯅ ꯃꯥꯏ ꯏꯁꯤꯡꯗꯣ ꯂꯣꯏ ꯁꯨꯝꯗꯣꯛꯈ꯭ꯔꯀꯥꯟꯗ ꯍꯣꯔꯦꯟ ꯄꯨꯔꯥ ꯀꯦꯛꯀꯤ ꯇꯥꯏꯞꯇ ꯄꯨꯔꯥ ꯆꯨꯡꯁꯤꯟꯅꯔ ꯂꯩꯈꯤꯗꯣꯏꯅꯤ ꯁꯦꯝꯇ ꯎꯠꯂꯧꯁꯤ ꯆꯥꯅꯨꯄꯤ ꯌꯦꯡꯁꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯊꯝꯃꯒ ꯃꯃꯥ ꯅꯪꯒꯤ ꯍꯥꯏꯖꯁꯤꯡꯖꯕ ꯎꯠꯂꯣ ꯄꯨꯡ 12 ꯇꯥꯔꯦꯃꯤ ꯇꯨꯝꯂꯣ ꯁꯤꯁꯤꯅ ꯀꯩꯗꯧꯕꯗ ꯇꯧꯔꯨꯏꯅꯣ ꯂꯣꯏ ꯉꯥꯡꯁꯪ ꯚꯥꯏꯂ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯗꯣ ꯅꯉꯣꯟꯗ ꯏꯜꯂꯣ ꯍꯥꯏꯌꯨ ꯍꯟꯗꯛꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯏꯜꯂꯤꯕ ꯍꯥꯎꯔꯤ ꯕꯕꯥꯗ ꯑꯃꯨꯛ ꯏꯜꯂꯣ ꯁꯤ ꯍꯥꯟꯅ ꯂꯧꯈꯠꯀꯣ ꯌꯥꯝ ꯍꯩꯔꯕꯅꯤ ꯏꯆꯥꯅꯨꯄꯤ ꯍꯧꯖꯤꯛ ꯃꯃꯥꯅ ꯏꯟꯉꯤꯍꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯂꯧꯊꯣꯛꯑꯒꯦ ꯄꯨꯡ 1-2 ꯊꯝꯃꯅꯤꯀꯣ ꯌꯥꯔꯅꯤ ꯑꯁ ꯃꯍꯤꯗꯣ ꯁꯤꯗ ꯑꯣꯏꯅ ꯂꯣꯏ ꯂꯩꯔꯝꯕꯗꯣ ꯐꯤꯁꯦ ꯑꯄꯥꯛꯄ ꯂꯩꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦꯕ ꯐꯨꯂꯟ ꯂꯧꯈꯠꯂꯒ ꯅꯪ ꯈꯨꯕꯥꯛꯇꯨꯗ ꯍꯥꯞꯄꯅꯦ ꯃꯣꯏ ꯁꯣꯝꯒꯤ ꯃꯄꯥꯁꯦ ꯐꯖꯗ꯭ꯔꯦ ꯗꯨꯀꯥꯟꯒꯤ ꯃꯥꯜꯂꯗ꯭ꯔꯥ ꯄꯦꯀꯦꯠ ꯑꯃꯒ ꯀꯩꯅꯣꯗ ꯍꯥꯞꯄꯗ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯐ꯭ꯔꯤꯖꯇ ꯑꯗꯨꯝ ꯊꯅꯝꯃꯒꯦ ꯑꯗꯨꯒ ꯑꯩ ꯍꯌꯦꯡ ꯈꯤꯇꯪ ꯀꯜꯂꯛꯄꯒꯤ ꯇꯟꯖꯥꯗꯣ ꯑꯗꯨꯗ ꯀꯛꯑꯀꯥꯟꯗ ꯑꯗꯨꯝ ꯊꯣꯡꯕꯒꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝ ꯄꯅꯤꯔꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯀꯛꯊꯣꯛꯑꯦꯀꯣ ꯐꯖꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯤꯗ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯍꯥꯞꯅꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯒꯤ ꯇꯣꯃꯦꯇꯣ ꯄ꯭ꯌꯨꯔꯤ ꯁꯦꯝꯒꯦ ꯇꯧꯕꯗꯣ ꯁꯣꯏꯗꯅ ꯑꯩꯅ ꯇꯣꯃꯦꯇꯣ ꯀꯦꯆꯞ ꯂꯩꯕꯗ ꯁꯤꯒꯤ ꯄ꯭ꯌꯨꯔꯤꯁꯦ ꯑꯣꯏꯅ ꯑꯣꯔꯗꯔ ꯇꯧꯁꯜꯂꯨꯕꯒꯤ ꯁꯤꯁꯨ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯤ ꯑꯗꯨꯝ 200 ml ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯀꯌꯥꯅꯣ 200 ꯒ꯭ꯔꯥꯝꯃꯨꯛꯅꯦ ꯑꯗꯨꯗꯤ ꯄꯅꯤꯔꯁꯦ ꯍꯥꯟꯅ ꯑꯝꯇ ꯇꯥꯎꯊꯣꯛꯈꯤꯒꯦꯀꯣ ꯗꯥꯗꯥ ꯆꯣꯡꯅꯤ ꯆꯦꯜꯂꯨ ꯗꯥꯏꯄꯔꯁꯤꯒ ꯊꯣꯛꯑꯒꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯉꯥꯏꯍꯥꯛ ꯊꯝꯃꯒ ꯌꯥꯔꯦ ꯑꯁꯤꯟꯕꯁꯨ ꯍꯥꯎꯋꯦ ꯐꯖꯔꯗ꯭ꯔꯥ ꯃꯌꯥꯝ ꯇꯧꯊꯣꯛꯄꯗꯒꯤ ꯐꯖꯩꯀꯣ ꯌꯦꯟ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯁꯦ ꯇꯔꯄꯣꯟꯒꯨꯝꯕ ꯏꯟꯅꯕꯗꯣ ꯑꯗꯨꯗ ꯎꯁꯣꯞ ꯆꯥꯕ ꯆꯠꯄꯗꯀꯣ ꯏꯕꯣꯛꯍꯣꯏꯗ ꯁꯨꯃꯥꯏꯅꯒ ꯌꯦꯟ ꯊꯣꯡꯕ ꯌꯦꯜꯂꯛꯇꯣꯔꯦ ꯀꯥꯏꯅ ꯑꯍꯟꯅ ꯐꯠꯇꯦ ꯀꯥꯏꯅ ꯂꯥꯎꯋꯦꯕꯀꯣ ꯌꯦꯟ ꯃꯇꯨꯝ ꯃꯥꯜꯂꯦꯅ ꯊꯥꯎꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯈꯤꯕ ꯄꯅꯤꯔ ꯇꯥꯎꯈꯤꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯂꯦꯝꯕꯗꯨꯁꯨ ꯍꯥꯞꯆꯜꯂꯦꯕꯀꯣ ꯂꯦꯝꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯇꯦꯖꯄꯇꯥ ꯊꯥꯖꯔꯦ ꯑꯗꯣ ꯅꯪꯕꯨ ꯆꯦꯜꯂꯣꯃꯤ ꯑꯝꯇ ꯁꯤ ꯆꯣꯡꯉꯛꯅꯤꯕ ꯊꯥꯎꯁꯦ ꯐꯣꯇꯣꯗꯣꯁꯦ ꯎꯠꯁꯤꯔꯥ ꯗꯥꯏꯄꯔ ꯁꯦꯠꯄꯤꯁꯦ ꯎꯠꯁꯤꯔꯥ ꯃꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒꯤꯅꯦ ꯈꯪꯒꯥꯎꯒ ꯁꯦꯠꯄꯤꯗꯦꯕ ꯗꯥꯏꯄꯔ ꯑꯣꯏꯅ ꯁꯦꯠꯂꯒ ꯊꯝꯃꯦ ꯍꯨꯃꯥꯡ ꯌꯥꯝ ꯀꯥꯡꯒꯜꯂꯦꯕ ꯉꯥꯁꯦ ꯀꯥꯏꯗꯩ ꯃꯩ ꯕꯣꯛ ꯃꯆꯥꯗꯨꯒ ꯆꯣꯡꯉꯨꯔꯗꯤ ꯑꯁ ꯃꯅꯨꯡꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯖꯥꯠꯅꯤ ꯍꯨꯃꯥꯡ ꯁꯥꯡꯉꯒ ꯏꯁꯤꯡ ꯆꯣꯠ ꯂꯩꯔꯖꯥꯠꯅꯤ ꯆꯅꯝꯁꯤꯡ ꯂꯣꯏꯅ ꯍꯥꯞꯄꯦ ꯍꯥꯏꯐꯦꯠ ꯉꯧꯔꯒ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯆꯜꯂꯒꯦ
또 방금 셀러로 되디다 마루 마랑세 아이나 수저버네고 Yumda 그리고 마루 지라 믹스 tꯧꯔꯒ 페퍼 खितंग अमा चाइसनगे हजिकना हवाई थ्राक मरुजे यम चंगबनेबको ममांग हप्ता लेबदे हंदक लेबदने मरुजे इचंग चंग फजबा वाल बेसलमदाइरा मयाम आई हवाई थ्राक नोरिङैसदको थुमजे चाइसनग्रदि होरेन कइनो नमद्रगा अमु येंगगा तौरगे थुना मुनसन्नबा Anya ulagi ko. Anya ulagi. Kagaw sel hazikti. Cái đầu rồi. Từ từ số paneer không phải ai này quá mà mi lại bạc xem căng giật nó học cái bụng ăn không mình nó thôi. Ai quá đấy. Chân phía trên. Chân hình phía trên. Ít hết cả. Chị ta sẽ paneer không phải gì đang maning đi chậm tụ thùng gì. Cái udre paneer. Anh ăn thong như này quá. Anh ăn thong như này. Chậm tụ luôn gì. Ulusi. Dodo se puningi sengo. Hi. My name is Tanya. I'm a good girl here. I have lots of friends here. Maya, you can not do it. I'm okay. Go. There have it no rubber. Can also have the tomato puree. मैम टोमेटो प्यूरी से हापट्रिङैदा सिगी कइनोसे कोनाबदि थाक्तोइने संगोमजे इस्माइना लौथोइबको असाइकी संगोम लोनबदा दम खाइबे लोनथोकान्दा दम लौथोबनेबा सिसे तो सिसु हापतोइने जिक्सिना सिगी टोमेटो प्यूरी से हिजलगे हैदिको केचपनेना लैरुबनेबा सोइना आइना क्लिक तौरुबा हाइतारे ऑनलाइन दे लैबेगा अदुगा टोमेटो प्यूरी ओइले Yummy. Okay, lagi yang si. Kudung style macam lagi ko mi apam dan ini. Si se tomato puree se ko isana shame ba hawai thong mamang da thong badai. Ada soi dana lagi ro se da si hapsal le. Hojik paneer se thada bayare. thongba haibasi magi style amamam loi tongali hawba hawradi kesu kaide natra pot khading ma mayang su sai mete su sai do mai thongbai mawong diam taman de ba ko mayang gi thongba dana paneer se taw thok de ba adum tup thadaraga dum haiba sawhal lo sel de ba ise masakti dum phazare फजई महाव की खंगरी हैफेट मकुम खुंजलगा को मिनिट अनहम थमगे दुकान द मही हापनो तौ महा येमुने मसक तो फजरे को हैफेट टोमेटो प्यूरी दो माई इसिंग कंछलक तो मही दो का कंछले सिगी तंदा सिदा आई सिगी संगो मथाई दो अदो तो हैजनगे अदुगा अवाट बदो अदुदना कइनो तौदेनी को मपान का साकसु कन्ना कामी दोइजे दुना साउंडी साउंड ना नाय दे इसिंग हाप तो वाले साइसे सिसिना नंगलक ताई दना इसिंग हाप हाबदो सरंग हाउतिबा संगोम हाकिबा कइनो सिदा टेंशन इसिंग असाबन जने साई स्टूदा पाइ आई की सीमा सूते को टोमेटो प्यूरी की मचूना मरम फजाने मचू तो याम बदे नत्तबने हापे याम प्रोजेक्टसिना ने आइना मोरोक मचू खितंग को महाव लेनबा मोरोक सुबा थाके तौबने अदर मोरोक यावददे हावरोइबा आइना को सी मोरोक थाक्रिङैदा अन्यागिसु
ꯃꯥꯏꯁꯤ ꯀꯨꯀꯔ ꯃꯆꯥꯁꯦ ꯁꯤꯗ ꯄꯤꯁ 4-5 ꯇꯧꯔ ꯂꯧꯊꯣꯛꯑꯒꯅꯦ ꯉꯥꯏꯍꯥꯛ ꯂꯣꯜꯂꯀꯥꯟꯗ ꯃꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯗꯣꯏꯅꯦ ꯃꯣꯔꯣꯛ ꯊꯥꯛꯇꯕꯅꯤꯅ ꯃꯥꯏꯗꯤ ꯃꯣꯔꯣꯛ ꯄꯤꯖꯕꯗꯣ ꯑꯩꯈꯣꯏꯗꯤ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯅ ꯆꯥꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯇꯦꯕ ꯃꯌꯥꯝ ꯑꯅ꯭ꯌꯥꯒꯤꯁꯨꯀꯣ ꯀꯩꯅꯣ ꯇꯧꯕ ꯂꯣꯏꯈ꯭ꯔꯦꯕ ꯃꯥꯏꯁꯨ ꯑꯩꯅ ꯍꯤꯟꯖꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯤꯅ ꯐꯗꯤꯒꯣꯝ ꯊꯛꯆꯜꯂꯒꯦꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯃꯁꯛꯀꯗꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯀꯦꯃꯦꯔꯥꯗꯗꯤ ꯌꯥꯝ ꯐꯖꯅ ꯎꯕ ꯑꯣꯏꯗꯦꯕꯀꯣ ꯃꯆꯨꯁꯦ ꯀꯦꯃꯦꯔꯥꯗꯅ ꯊꯤ ꯑꯁꯦꯡꯕꯗꯅ ꯐꯖꯩ ꯑꯗꯨꯗꯣ ꯇꯧꯒꯅꯣꯃꯤ ꯅꯪꯀꯣ ꯐꯖꯔꯦꯀꯣ ꯅꯝꯒꯦꯗꯍꯦ ꯃꯥꯅ ꯇꯥꯟꯅꯩꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯅꯦꯕ ꯁꯤꯒꯤ ꯑꯩꯅ ꯐꯗꯤꯒꯣꯝ ꯍꯥꯞꯄ ꯇꯦꯡꯀꯣꯠꯁꯦ ꯁꯤ ꯌꯦꯡꯉꯣ ꯀꯌꯥꯝ ꯉꯥꯎꯁꯤꯟꯅꯩꯅꯣ ꯌꯦꯡꯉꯣ ꯕꯥꯅꯤꯌꯥꯁꯦ ꯌꯦꯡꯉꯣ ꯃꯥ ꯆꯥꯛꯈꯨꯝꯗ ꯂꯣꯏ ꯐꯪꯉꯦꯕ ꯑꯗꯨꯗꯨꯅꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯄꯣꯠ ꯆꯩꯁꯦ ꯂꯥꯝꯃꯒ ꯏꯟꯊꯨꯗꯣꯏꯒ ꯀꯩꯅꯣ ꯇꯧ ꯆꯤꯡꯊꯗꯣꯏꯒꯗ ꯇꯧ ꯂꯩꯌꯦꯕ ꯁꯦ ꯉꯥꯎꯁꯤꯟꯅꯕꯤꯔꯥ ꯊꯩꯁꯤꯌꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯤꯀꯣ ꯏꯀꯥꯏꯗ ꯇꯧꯅꯨ ꯃꯤ ꯃꯃꯥꯡꯗ ꯂꯣꯏ ꯎꯗꯣꯏꯅꯦ ꯁꯦ ꯀꯩꯅꯣ ꯑꯗꯣ ꯉꯥꯎꯁꯤꯟꯅꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝ ꯍꯥꯏꯗꯣꯏꯅꯤꯅꯦ ꯅꯪꯕꯣ ꯃꯅꯤꯡꯗꯤ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯄꯤꯛꯏ ꯈꯨꯠꯁꯤꯒ ꯇꯦꯜꯂꯤ ꯈꯨꯇꯦꯟꯁꯤꯒ ꯇꯧꯔꯤꯁꯦ ꯑꯁ ꯂꯥꯝꯃ ꯃꯅꯤꯡꯒ ꯀꯥꯡꯈꯠꯂꯤꯁꯦ ꯌꯦꯡꯉꯣ ꯅꯝꯒꯦꯗꯍꯦ ꯑꯁ ꯅꯪ ꯍꯤꯟꯖꯥꯡ ꯍꯥꯞꯄ ꯍꯥꯏꯔ ꯅꯪ ꯆꯥꯛ ꯆꯥꯔꯗꯣꯏꯅꯦ ꯊꯦꯡꯉꯦꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯁꯤꯗ ꯍꯥꯞꯇꯣꯛꯑꯦꯀꯣ ꯑꯩ ꯆꯥꯕꯒꯤꯗꯤ ꯎꯠꯂꯔꯣꯏꯒꯦꯕꯀꯣ ꯑꯩ ꯑꯉꯥꯡ ꯄꯤꯖꯕꯗ ꯑꯗꯨꯝ ꯄꯨꯡꯈꯥꯏ ꯑꯃ ꯃꯤꯅꯤꯠ 90ꯗꯤ ꯑꯗꯨꯝ ꯆꯪꯉꯦ ꯑꯅ꯭ꯌꯥꯁꯦꯀꯣ ꯑꯗꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯔꯦ ꯁꯤꯁꯦ ꯑꯩꯗꯤ ꯀꯩꯅꯣꯒ ꯄꯔꯊꯥꯒꯨꯝꯕꯒꯀꯣ ꯆꯥꯕ ꯌꯥꯝ ꯍꯥꯎꯅꯤ ꯆꯥꯛꯀ ꯆꯥꯕꯕꯨꯗꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯈꯤꯒꯦ ꯃꯃꯥꯅ ꯁꯦꯝꯕ ꯄꯅꯤꯔ ꯊꯣꯡꯕꯗꯣ ꯍꯥꯏꯌꯣ ꯍꯥꯎꯕ꯭ꯔꯥ ꯃꯍꯥꯎ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁ ꯇꯨ ꯑꯅ꯭ꯌꯥ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯤꯟꯒ ꯇꯥꯔꯤꯁꯦ ꯌꯦꯡꯉꯣ ꯑꯁ ꯄꯤꯖꯗꯣꯏꯅꯦ ꯃꯤ ꯍꯥꯎꯕꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯈꯤꯒꯦ ꯃꯌꯥꯝꯁꯨ ꯆꯥꯛ ꯆꯥꯅꯔꯝꯃꯅꯤ ꯑꯩꯗꯤ ꯑꯉꯥꯡ ꯉꯥꯎꯁꯤꯟꯅꯕꯤꯅꯤꯅ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯂꯥꯏ ꯖꯣꯏ ꯇꯧꯊꯣꯛꯈ꯭ꯔꯣꯁꯦ ꯂꯥꯏ ꯖꯣꯏ ꯑꯁ ꯕꯥꯏ ꯕꯥꯏ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯕꯥꯏ ꯑꯝꯇ ꯇꯧꯊꯣꯛꯀꯣꯁꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤꯀꯣ ꯕꯥꯏ ꯍꯩꯔꯦ ꯕꯥꯏ ꯇꯧꯕ ꯌꯥꯝ ꯍꯩꯔꯦ ꯑꯁ ꯍꯦꯟꯖꯜꯂꯤꯁꯤ ꯌꯦꯡꯉꯨꯀꯣ ꯑꯗꯩ ꯂꯥꯏꯖꯣꯏ ꯇꯧꯊꯣꯛꯑꯁꯦ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯏꯖꯣꯏ ꯑꯝꯇ ꯇꯧꯔꯁꯦ ꯂꯥꯏꯖꯣꯏ ꯑꯝꯇ ꯇꯧꯕꯗꯣ ꯃꯌꯥꯝ ꯑꯅ꯭ꯌꯥ is ready to have her food ꯒꯤꯂꯥꯁꯀ ꯊꯥꯡꯖꯜꯂꯤꯁꯤ ꯌꯦꯡꯉꯨꯀꯣ ꯇꯧꯅꯣ ꯍꯥꯏꯕꯅꯦ ꯃꯤꯗꯣ ꯑꯁ ꯍꯩꯗꯨ ꯑꯅ꯭ꯌꯥ is like ꯈꯣꯔꯝꯃꯤ ꯀꯩꯅꯣ ꯆꯠꯂꯣ ꯅꯨꯡꯁꯤꯗꯦ 이싱 해줘봐 누시대죠 마미 쏘리 해요 다시요 난 소리 난 푸니 미난 거 셀로라 라